Mami TV News miyeng tabiriba pumnamapu Juliet akoizamna taram nokjari. Ngasi phongkiba pause singdagi Khomjinba Paodam miyamda thamjari. Haukiba pung kunmarigi manungda thokiba thawdo wathok sing ihan hanbada poknafam pauchedagi lobirasi. Suspend taukraba education officer ahum lal le hajakre. Kuki MLA amasung group singna pressure pibadagi tawbani. Chochanpur amasung Kangpokpigi school kunga mga CVSC da affiliation tawnabagi matangda government ki ayaba yaudana NOC pirambagi damak suspend taukraba officer ahumna makoina tawkiba tabak sing adu kukizo MLA sing amasung group singna pressure pibadagi tawkibani madugi damakta lal le hajakre. Education Department ki ZDO ani amasung Inspector amana State Government ki Education Department ta lale haijarak pa serol gi matungina CBSC da school kun gamanga affiliation tauna bagi damak no objection certificate pikiba adu kukizo MLA Civil Society Organization amasung student body singi maikai dagi akanba pressure pirak padagi taukibani haina thamlakle Pao sina pongna fongi ahan balamai da headline oina fongle February mapandagi More lambi counter blockade tawnaba sem sare IDP sing More da mathau tawriba state forcing mafam adu thadoklaga satkinaba Tengnopal district village volunteer singna lokhatlakliba athingba mayam mayok nanabagi damak lakliba February gi mapandagi Imphal More lambi da counter blockade sathanaba sem sare haina More dagi lanje naraktuna tongan ba relief camp singda leiriba IDP singna mari leinaba singda warning tawkre Pao sina pongnofamgi ani suba headline oina fongle Prime Minister Modi na Manipur gi miyambu masa matomda ngakthok saro haina hundok laga thamle Congress Manipur gi irang asi tha mapal surak labasu hawjik fob santi puraktana leiriba asi Prime Minister Narendra Modi na Manipur gi miyambu masa matomda ngakthok saro haina hundok laga thambani haina Congress ki President Malik Arjun Kharge na fongdokre Kukizo Intellectual Council na Imphal Ring Road ki sanction order kakthat na ba wakat kre Lupa crore lising amaga satret ko humfu sang na lamdam sige lemjaningai oiba mongda semgat kadawriba Imphal Ring Road ki sanction order kakthat na ba World Kukizo Intellectual Council na Asian Development Bank ki President Masatsugu Asakwad aiba zerol pisilamle Pausing asina pokna famgi maru oiba paw oina fongle Makatarakpada sanalaiba pauchedagi lobirasi. Ring Road Project ke sanction kaknanaba kuki singne ADV da wakat tharamle. Hui na khong le haiduna lengak na suk onsilaga khongadaba nate Govindas. State lengak na Asian Development Bank ADV gi sentang makhada handak ta paikhat pa haukiba Imphal Ring Road Project ki shenfam ase kakthat khinaba World Kukijo Intellectual Council na ADV gi President da Gerald Thaduna wakat lamle. Wakat Gerald asda yawriba wafam pumnamak ase mari makhong samnadaba ngaktani masina karisu kana kadaba nate pendaba ningamdabadagi panghaida haibani. Hui na khong le haiduna lengak asina so onsilaga khong Gadabanate Haiduna, Manipur Lengaki Works Minister Govindas Konthojamna Pauche asida Fongdorakre. World Kukijo Intellectual Council gi President Tongjathang Haukip amasung Secretary General Chungjale na khuyek piduna Philippines ke Metro Manila da leiba Asian Development Bank ki President Masatso Asaka da tha asigi ahumdagi thaba Gerald asina hai Manipur lengak asina maitai singbu saugatuna kuki singbu muthanaba amadi makhoi gi lam saktam puwari na chingba pumnamak maham tahanaba hotnare haibase pumnamak na khanglabani maitai khaktabu saugatliba michang mikhai naiba state lengak asina haukiba kumja lisingani kunhumdoi gi me ahumdagi kuki singi mathakta lan tarakhibani lan asina maram oiraga kuki khakta natana state asigi chingmi khudingmaksu sokhanle Loinana minority oiriba Muslim Gorkha amadi India gi mayol lamdagi lakpa thabak suba sinmi kaya dasu achauba chaitheng piri Kangluk ki irang asigi chaitheng lamdam asida leiriba mipum khudimak na thengnari BJP na luchingba state lengak asi mapungfa na fail oire haiba khangbadagi India government aso article 355 chalaiduna leiribani haiki Kuki MLA kharagi pressure da kiwadagi khuyek pikibani ZEO Tha khara gi mamangda Churchanpur amasung Kangpokpi gi school khara state lenga ki ayaba yaudana semjin sajin ba NOC sizinaduna CVSC da affiliation tawsilamba adu kuki MLA taru kuki CSO amadi kuki mahairoi lupsingna akan ba pressure pirakpadagi tawkhibani haina thabaktagi suspend tawkhraba kuki officer sing aduna sengdorakre NDTV da fongba pau asina makhata na hai thabaktagi suspend chakhraba Manipur lenga ki education department ki officer ahum aduna Manipur lenga ta aiba cherol tharaktuna wafam sing asi sengdorakhibani
ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ MLA ꯃꯔꯤ, ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ MLA ꯑꯅꯤꯅ ZEO ꯑꯅꯤ ꯑꯃꯗꯤ ꯗꯤꯄꯨꯇꯤ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯔꯛꯇꯨꯅ NOC ꯄꯤꯅꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ MLAꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯦꯔꯣꯜ ꯑꯁꯤꯁꯨ ꯑꯣꯐꯤꯁꯥꯔ ꯑꯍꯨꯝ ꯑꯁꯤꯅ ꯂꯩꯉꯥꯛꯇ ꯄꯤꯈꯠꯂꯛꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯊꯥꯔꯛꯂꯦ ꯍꯥꯏꯔꯤ꯫ MLA ꯇꯔꯨꯛꯃꯛ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕꯒꯤ ꯈꯨꯌꯦꯛ ꯄꯤꯕꯗ ꯌꯥꯎꯈꯤꯕ ꯀꯨꯀꯤ MLA 10 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ MLA ꯉꯥꯛꯇꯅꯤ ꯍꯥꯏꯈꯤ꯫ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ NOC ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ (CBSEꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯁꯤꯟꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯁ꯭ꯀꯨꯜ 15 ꯑꯗꯨ ꯍꯧꯈꯤꯕ ꯏꯪ ꯀꯨꯝꯖꯥ 2019ꯒꯤ ꯗꯤꯁꯦꯝꯕꯔ 10ꯗ CBSEꯅ ꯑꯣꯔꯗꯔ ꯑꯃ ꯊꯥꯔꯛꯇꯨꯅ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯒꯤ ꯑꯦꯐꯤꯂꯤꯌꯦꯁꯟ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯕꯅꯤ꯫ ꯁ꯭ꯀꯨꯜ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯔꯤꯕ ꯕꯣꯔꯗ ꯑꯗꯨ ꯍꯣꯡꯕ ꯃꯇꯝꯗ ꯇꯉꯥꯏꯐꯗꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ꯫ CBSEꯅ ꯑꯦꯐꯤꯂꯤꯌꯦꯁꯟ ꯀꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯨꯞꯅ ꯊꯤꯖꯤꯟꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ 12ꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ZEO ꯖꯥꯡꯈꯣꯡꯍꯥꯎ ꯍꯥꯎꯀꯤꯞ, ꯀꯥꯡꯄꯣꯛꯄꯤꯒꯤ ZEO ꯂꯤꯡꯇꯤꯅꯦꯡ ꯁꯤꯡꯁꯤꯠ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯁꯥꯃꯨꯂꯦꯟ ꯕ꯭ꯂꯣꯛꯀꯤ ꯗꯤꯄꯨꯇꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯐ ꯁ꯭ꯀꯨꯜꯕꯨ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈꯤꯕꯅꯤ꯫ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯑꯣꯐꯤꯁꯥꯔ ꯑꯍꯨꯝ ꯑꯗꯨꯅ ꯊꯥꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯂꯥꯛꯄ ꯑꯁꯤꯅ ꯇꯉꯥꯏꯐꯗꯅ ꯇꯧꯈꯤꯕꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ZEO ꯖꯥꯡꯈꯣꯍꯥꯎ ꯍꯥꯎꯀꯤꯞꯅ ꯍꯥꯏ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯁ꯭ꯀꯨꯜ ꯈꯔ ꯑꯁꯤꯅ CBSEꯗ ꯑꯦꯐꯤꯂꯤꯌꯦꯁꯟ ꯇꯧꯅꯕꯒꯤ ꯆꯦ ꯊꯥꯈ꯭ꯔꯕ ꯃꯇꯨꯡ NOC ꯄꯤꯈꯠꯂꯛꯅꯕ ꯃꯍꯥꯛ ꯃꯁꯥꯗ ꯆꯦ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗꯗꯤ ꯈꯨꯌꯦꯛ ꯄꯤꯈꯤꯗꯦ꯫ NOC ꯑꯁꯤ ꯃꯍꯥꯛꯅ ꯈꯨꯌꯦꯛ ꯄꯤꯕꯒꯤ ꯍꯛ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯐꯥꯎꯕ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯃꯥ-ꯏꯄꯥ, ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯖꯣꯏꯟꯠ ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤ, CSO ꯑꯃꯗꯤ MLA ꯐꯥꯎꯕꯅ ꯑꯀꯟꯕ プレꯁꯔ ꯄꯤꯔꯛꯄꯗꯒꯤ ꯈꯨꯌꯦꯛ ꯑꯗꯨ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯁꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯐꯥꯎꯕ ꯌꯧꯔꯛꯇꯨꯅ ꯁꯣꯜ ꯒ꯭ꯔꯨꯞ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯁꯣꯏꯈꯣꯂꯥꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯅꯤꯒꯤ NOC ꯈꯨꯌꯦꯛ ꯄꯤꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ, ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯖꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯨꯌꯦꯟ ꯂꯥꯟꯄꯥꯎ ꯄꯥꯎꯆꯦꯗꯒꯤ ꯂꯧꯕꯤꯔꯁꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯣ ꯂꯩꯇꯕꯒꯤ ꯐꯤꯚꯝ ꯂꯩꯔꯤꯕꯁꯤ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯥꯎꯇꯔꯒꯤ MP ꯗꯥꯛꯇꯔ ꯐꯣꯖꯦꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯥ 9 ꯍꯦꯟꯅ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯂꯤꯕ ꯍꯥꯟꯅ ꯁꯨꯅꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯣ ꯂꯩꯇꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕꯁꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ MP ꯗꯥꯛꯇꯔ ꯂꯣꯍꯔ S. ꯐꯣꯖꯦꯅ ꯂꯣꯛ ꯁꯚꯥ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ 31ꯗ ꯆꯠꯊꯔꯛꯂꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯁꯦꯁꯟ ꯑꯁꯤꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯄꯤꯈꯤꯕ ꯑꯦꯗ꯭ꯔꯦꯁꯀꯤ ꯃꯦꯟꯁꯟ ꯑꯣꯐ ꯊꯦꯡꯛꯁꯇ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ MP ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ NPFꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯉꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯤꯈꯤꯕ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯊꯥꯒꯠꯄꯗ ꯃꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯄꯜꯂꯝꯗꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯎꯁꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 9 ꯍꯦꯜꯂꯛꯂꯕ ꯍꯥꯟꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯣ ꯂꯩꯇꯕꯒꯤ ꯐꯤꯚꯝ ꯂꯩꯔꯛꯂꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯊꯥꯖꯕ ꯃꯥꯡꯂꯛꯂꯦ ꯍꯥꯏꯔꯗꯨꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗꯒꯤ ꯃꯣꯔꯦ ꯂꯝꯕꯤꯗ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯦ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡ꯫ ꯃꯣꯔꯦꯗ ꯃꯊꯧ ꯇꯧꯔꯛꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯚꯤꯂꯦꯖ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯂꯧꯈꯠꯂꯛꯄ ꯑꯊꯤꯡꯕ ꯃꯌꯥꯝ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 9 ꯐꯥꯎꯕꯗ ꯍꯟꯗꯣꯛꯇ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗꯒꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯅꯕ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯅ ꯃꯣꯔꯦꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯋꯥꯡꯖꯤꯡ ꯀꯣꯗꯣꯡꯄꯣꯛꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯜꯂꯗꯨꯅ ꯃꯣꯔꯦ ꯋꯥꯔꯗ ꯅꯝꯕꯔ 7ꯗꯒꯤ ꯊꯥꯡꯖꯝ ꯏꯕꯨꯡꯉꯣꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯣꯔꯦ ꯑꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛ-ꯁꯦꯟꯅꯕ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯊꯝꯂꯤ꯫ ꯃꯈꯣꯏꯅ ꯃꯊꯧ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯅꯕ, ꯃꯈꯣꯏꯗ ꯆꯥꯅ-ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯗꯅꯕ ꯑꯊꯤꯡꯕ ꯊꯝꯂꯛꯄ ꯅꯠꯇꯅ ꯗꯨꯀꯥꯟ ꯐꯥꯎꯕ ꯊꯣꯡ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯤꯕꯁꯤ ꯈꯝ ꯊꯦꯡꯅ ꯌꯥꯅꯤꯡꯗꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯈꯣꯝꯖꯤꯟꯖꯕ ꯄꯥꯎꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫